ngasi numida weram phongkiba tungan Manipuri sifongsinga masum thokiba thodo wathoksingi maruibi ipausing myamna thamjagi ahanmada kangla pawdigi lokosaraga Dharma gi Yengthinaba Hengatlaklabadi Manipur gi Apunba saktam singnarakpa yai CSO singna Apunba gi saktam ngaknaba sangshiliba khongjang phagi tarakpa siyai Christian organization Manipur gi Apunba Christian singi sangstana mo oriba All Manipur Christians Organizations MCO na Manipur laiba Christian singna lamdama sita jati furup tongan laiba punamakpu ikai khumnaje aikoina kana amata buhantana yengba leijate Bharat asidi secularism satpa lamdam amanina mana satningba dharma satpa akaiba leite dharma khudingmakpu Christian dharma satliba aikoina ikai khumnaje aikoina dharma khudingmakpu ikai khumnabagum dharma atainasu aikoibusu ikai khumna phamthui wafam asingasi Manipur press kapta pangtokhiba paumisinga unaba mi phamamada All Manipur Christians Organization NCO gi President Reba L Simons Raumaina phongdokhibani paumisinga unaba aduna maana makhatana phongdokhibada haukiba March 13 Sagang Bazarda Reverend Takilambam Ramananda Maitaina haikiba warol singadugi video clip matik ama social media na thagalakpadigi viral oiduna Dharma singi marakta Yengthinaba matholakpa amasum Reverend Takilambam Ramananda Maitigi punsida aki khang tholakpada natana punsida temsinarakpa sida All Manipur Christians Organization gi makedigi yamna thamoisukna nuwaitaba phawi asigumba Dharma gi Yengthinaba asi amuhana thoptana bu hona minasi makhatana karigumba furup amana Christian singna moral thangjinduna awaba piraklabadi MCO na tumina laithokloi loinana mari leinaba mafamda wakatuna asuma woyel fangnaba satlagani Dharma gi Yengthinaba si Hengatlaklabadi Manipur gi Apunba gi saktam singnarakpa yai Manipur gi CSO singna Apunba gi saktam kaibi yaroi haiduna kathokpaga loinana sangchilibu khongjang asisu phagi thalakpa yai maram asina Manipur government asu intervene tawiduna irang thoktanaba mathau taba thabaksing packetpiu laingakta appeal tawjabaga loinana iramdam asida khunda minariba furup amasung hingminariba punamakna amanamagi pungning sokpa yaba karigumba amata tawidanabasu phongdorakli Amarumdana Ramananda Isa inauni warak watem tangnobo honabani masida furup amatagi wayawde kom furup ta suwan maliti kasal Hokiba Mars kungatarukta Sagang Bazar pangthukiba Gospels Outreach amagi thauramda wangang loiwaina wangang kiba duda ngang kiba sanamai leininga mari leinaba wofamda tairen pairaga tabada nuwaiti bohi khara hairaga matin sittuna yamna leibak masa tada momongda maitei masa amoina Ramananda Takhelambamna utkibadu matung taudanaba madi makhatana kanagumba amatana taudanaba khara warak watemnaba leibak miyamna wai khara haijanaba honakibani haina kanglei salai Apunba kasalgi secretary angang live maitegi sirulaman hairi wafam asida sagangi komfrupna lana khanbigano matang asida thamninglibu wafamdi laining amagi wakal tanba laining adubu satliba laining loisingda wangang bada adugumba furup amagi satnabi laining mari lainagera lainaroira ngangbu yade haibani hena nungaitribidi tabiriba gospel outreach aduda yauriba akhang ahai Christian laining bu ningthina khanglaba mayamduni maramdi kom furupki Christianity ningthina khangbiraba miyamduna Ramanandana ngangliba atopa laining de sokpa furup amada nungairoida bo haisingdu taraga nungaiba isai tabagum taduna haibidana leibeduni loinana Sagang Baptist Church SB Evangelist akhup kom yauna karisu khangdriba maitei misa Ramananda Takhelambamna ngangliba duda Evangelist amoina watem tawramlabadi maitei miyamna kom furupki Christian laining ge akhangai singbu thagalamgani makhatana kanagumba matana asigumba laining amabu hunduna ngangba hanthana yengba amasu blisat ulak patarabadi madubu loge bu sarakpina ba ngama thakta honagani loinana tungan ba warep kya miyan lorkani madugi tawjaman aranba tawbusingna phangjabada kana gumba furup amatana press no thokpa yaningdaba phungdokpa tawpirakano aduna miyamna lorakpa warep ki matugina miyamduna pirakpa sairaktu masana yana harawna lawgadabani Isana isabu kanano haibasi khantaminasi aranba tawbusing matang matam sana warak watem tawduna lana satkriba lambidu satkidanaba aikoi puna honaminarasi lamgi sanamasi sangba hainabigi wakhalonsi thadoklasi haidensu pausna makhatana phongdorakli makasa tharak poina to papawman sayawbu numit khaktana tana atai numit singda thabal songbagi permit piraroi DC sing Sayawbu numit khaktana tana atai numit singna thabal songmagi permission piraroi haina tungan ba district singi DC singna ngasi order ama thokibaga loinana khudaktagi thabal silamba sing lapthonkhre ngasi Imphal West ki DC TS Kiran Kumar Imphal East ki DC KS Daina Thobal ki DC Subhas Kaksing DC Sumor Salamam sum Bisnupur DC na thokiba order amagi matungina
Sairauba numit kaktana tana atai numit singa thabal chongmagi application pirakibasing permit purama kakle DC sing asina thokriba order singa pallibasingdi thabal chongba si yauksang amadi sairauba matamda songnai thabal chongba matamgi akaknaba leitana chongba madi law and order phibam yenglaga thabal chongmagi permit kakpane mamangda thabal chongani haini application pisilakhiba kudima cancel tobaga loinana reject tawre loinana sairauba numit asida thabal chongba soidana valid permit pairaga thabal chonggadabane haidi Amoramda ngasi Imphal East ki tuan mafamsingda thabal chongani haina sillanglamba wa yunglambasing police laktuna phoktokibaga loinana makhatana thabal sindanabasu khangalamle hairenasu pawusna makhatana phongdorakli makasa tharak poina to pawamana DM College of Commerce ki principal sindoktriba phawa ngasidagi shutdown toragani union DM College of Commerce ki principal oiriba Dr. Asim Nabasandra thabaktagi rapho College asigi matik saba principal ama laktriba phawa college asig ngasidagi matam kaktana solun silagani haina college asigi student union gi general secretary NG Erisna ngasi college asigi campus ta pawmisung unabada phundokre mana makha taraduna haujik principal oine thaupuri ba Asim Nabasandra gi miyeng makhara thabak tawrakpana nomo gi college asi sathale loinana college asigi administrative system fail oire regular class matam sana tawbangamdre College asigi maruiba post kya principal asina paisinduna thabak tawbana college asigi atai thabak tharam kya pangthokpada apan boire college asigi mairoi singna thengnari bu khodong sadabasi college asigi phibam sigi matangda mamang education minister DM University ki BC education commissioner amadi director da ayi besirol thaduna khangan malekre adubu ngasi phawba lokhatham thokpa thaba amata lokhatana leire college asigi mairoi singkhan principal ama atupa matamda pami College asigi award apasing hairubada principal sina threat torakpa leire loinana WhatsApp ta fawba press meet tawbi yaroi torakpa tarabadi nakhoi enrollment kaktuna satra magi oibigi hakkak thatkani haibigi threat kya torakhi aikhoi bu mahirui ama oina yasinanaba pambai ama thidana aikhoi da threat tawduna leibaga loinana oroisin purakna bangasi fawba honadri Maram aduna mahiroi khunagi yenglaga union asina talibi demand si thabak to onthokna ba hona biu loinana matam kaktana ngasidagi shutdown tawba hauragani haina su phongdokhi ari makhasa tharak poina to papa amna miyoi tarana saba demonitoring committee of Waishal Marine semada yanare Waishal Marine sengbat palukki akhanaba miyam goeba mifam ama ngarang ayuk pung mapan tabada social welfare ngana pithongi community hall da hawbam bihari khumana thorama pu oiduna pangthokre Guest of honor oiki bahanagi pradhan Yengthang GP Moirangthem Manglem Tomana Waishal Maril ising lambisi Nauria Pakhang Lakpagisu Atuki Matik Marueva Iramni Masibu Ningthina Thamnabagidama Aikoi Punamangna Kusamnana Honapamtoi Iramsigi Takpa Pawu Yadrabasu Pisu Pisamnabamadi Iruzamai Tazanabagi ising Pawbadi Ohening Haki Corporators Posangba Premilana Hakibada Waishal ising Iramsina Aikoi punamaki maphamda pibiriba kayabu singtharaga aikoi punamangna zero garbage ki bilu khangbiduna masigi member amamam oibiduna phata hauti sing Waishal iram thadadanaba aikoi punamangna honafam thu aki chief guest ki wodrol ex minister L Zendu Kumar na phongdokhibada khwaidigi maruiba wafamda Waishal irambu luna na thamba amadi iram sibu phajana selnana bo honabada rajniti oibi ithilama sanglakpasi chumde Masipuna makini masibu hauski amadi tungi mirol kayagi yaifanaba thamaubusi mipum khudimaki thaudang oifam thuaki nongju tha laktringai me thagi miyoi tarana saba monitoring committee ama sembaga mari lainaba authority singda aiba sirol piduna taksinba hairiba monitoring committee sigi mamingna demonitoring committee of Waishal Maril haina thonbasu mifam aduna yanari hairenasu pawsida makhatana su phongdorakli Makasa tharak poina pawnil khol pawsi dige atopa maruiba paw manamu sairabu numit natana thabal chongba thingkhre ngasigi silamba mafam sing police na sidokre sairabu kumai numit natana atopa numit singda thabal chongbi thoram pangthokpada athingba thamle haina Imphal West Imphal East Thobal amadi Bisnupur gi deputy commissioner singna thokpa tuan ba order singna khanglakli sairabu numit natana kumai si yawdringaida hausik thabal chongbi gi permit pibina application tharakpa kya adumaina mag thabal chongmoda Makol hauba loudspeaker sing sizinaba amadi akoibada khudong sadaba kya thuanba maramna district sing asida yauksang amadi sairauba khaknatana atopa matamna thabal songwar athingba si thammani haidi hairiba matam sing asina taba matamna thabal songbi permission pikiba sing adusu khudaktagi satnararoi adu moinamak tha asigi taraga mari sairauba numiki oinadi ayaba du sanagani atopa numit singda thabal songjagi haina tharakhi application khudima reject amadi
dispose tawri haideni paus ta makhatana phongdorakli atopa pawmana sadanbasingna hui thadoktuna tana halaga kharsa halabra haibigi singnaba leire Dr. Roman Nambol Kendra gi manung sanba isokul gi tungan mafam singda laibak pat singda leiriba schedule amada salaba kharsa hogdeer singi maraibak hena thirakli toina thukpa thaudu oina yumda yokpa hui singna kharsa singbu tana dun hatpagi thapak leptri ngasi so ayu anganbada isoki tural amanbi maril da hui mari mangana kharsa ahum tana dun leire haiba pau phangmadagi Green Universals Foundation gi president oiriba Indians Red Cross Society Bisnupur District Branch की Secretary Dr. Huidrom Roman, Youth Progressive Club की Advisor Sheram Hemba, Social Development Institute की Advisor R.K. Muhen Lusingduna Isho Apunba Club amadi Indians Red Cross Society Bisnupur District की Branch की Thomisingna Kharsa kanbagi thabak satakre Nong subuna maram oiraga saidang phamitana naitom thulakpa Kharsa ahum mutum yang widalaiba yumamadi loksang singdalaiba hui mari mangana tanaki hari Maduna labukta lakpa khunja singna pau pirakpadagi khudakta pau phaunaraga kharsa sing kanbagi thabak pangtokibani kharsa ohum adudi kanba ngambaga loinana makhoi gi hanagi leifamda salanki aduba kharsa sing adu kanba loiraga tholakpada kharsa laba mas siraga leirama thenaki siraba kharsa adugi mamingi sarwayamba yoramdre amasum yetki mapaidusu sauna sokgi mapam lerami loinana asakuma phamsing hal sangam lemadi patta phumthabagi manam sele Pau si DF office nu pura pau pikre Dr. Roman makatana phongdokhibida isoki tungan part singda leiriba kharsa singasi hui thadolaga tan halaga hatpa shiraga na huina hatpani haiba yanaba mongda satan ma manma thawong satharaglabra haina singnarakle maram aduna matungda hui thadokduna kharsa tanaraga hatpagi thawong oiramlabadi pau hek phangbaga mari lenaba authority ta pau piraga senaba sing akanba serak soidana phangba yai maram sina hui sing section view amadi thadopiganu saiki isoki tungan mafam singda leiriba kharsa sing asina Manipur gi tungan mafam singdagi khwairigi masing yamgadra khali zawalam zawda mapungoina leifam oibisi meyang imphal romdagi lona lakpa sadan singna hanaba honarakpana tan khairaktu atai mafam singda sai thorak oigani khali Isokta Forest and Environment Minister Forest Department gi makok thongbo official sing kiarak laktuna kharsa sing kanmigi thabak pangtokhibasu leikre aduba kharsa sing ngak sinabagi akhanaba thorang leitabana isoki tungan mafam singda leiba kharsa sing asi hena maraibak thirakli hairakli henasu pawusida makhatana spalakli makasa tharak poina to papawmana Indira Gandhi National Open University gi kuntragataruk suba convocation gi thoram pangtokre education sector hena fagat hananaba Honapam Tok Tabak Pakatni, Governor. Apapa Mahiro Shem the Ozasing Lamzing Lam Tapaki Makapoli, Mahiro Singna research the Uda Ayan Mapuning Sangsan Manipurgi Governor Sushri Anusuya Wiki Nangasileva Sigi when Pangtokiba Indira Gandhi National Open University Gi Kuntragataruk Suba Convocation Thorum the Fundokre Manipursu Indira Gandhi National Open University Regional Center in Sinduna North EOC the Liba Asajina Complex ki Asahola Pangtoku Indira Gandhi National Open University Regional Center Imphal Goina Taraga Maturak Suba Convocation Thoram Kuluina Pangtoku Thoramada Indira Gandhi National Open University Regional Center Imphal Director Dr. S. Dylan Singha Assistant Regional Director Dr. O. Zaya Lakshmi Thoramgi Marueva Muyasingwin Sargaki Convocation to the English Singaniga Kunamasum English Singaniga Kungamatwida degree, bachelor degree, Amasum postgraduate Loikrava Indira Gandhi National Open University Regional Center Impalgi Mahiroi Lisingamusamaga Yankaida Manipurgi Governor Susri Anusia Wiki Amasum Thoramapu Oikibusingna certification Kusinaki Convocation Aduga Mari Lena Manipurgi Governor Susri Anusia Wiki Makatana Putokibida Convocation Numidasi Mahiroi Singuin the Yam Nuaiba Numidamani Namid asida Mahiroi singna honajarakibagi mai phangma numini Mahiroi mai paganba amadi afaba Mahiroi oina simgatpada makhoibu lamjing lamtak piribu oja singi makhapoli ngasi India gi oina iknaudagi Mahiroi lak ani ga lising humdraga manga henbana mai paktuna certificate sing India gi President Draupadi Murmuna amadi state singi governor sing lusingla kusinari Manipur gi oina puna Mahiroi lising amusamba yangkha yauri iknau 1985 ta Parliament ayaba piraba matungda hawdokhibadagi India khaktanatana mapalebak singdagi open learning gi kutungsaba university asida quality education phangan mangamlakle education asi tambagi loiba naidaba mani education leba amagi sakot hanbada maroiba masa ama oiribani
state government education sector da ahong puraknaba afaba education pinaba thabak pekhali maki maikei su education sector hena fagat hanana bhona pham thokpa thabak pekhet kani hai khen su pausin makhatana palakli amaromdana film shooting lep kadori lakli be April mapan English ngani ga kun humdu yamadi mami numit birth of Manipuri cinema pangthokadaba amadi April kun ngani thoide taramathu suba Manifa award ceremony leiba maramna film forum Manipur na hairiba numit sing asi film shooting lepa haina warep laure loinana April kun ga taretagi me ama phawba su taruk suba Amphipa Cup 2023 leiba maramna shooting lep kani haina film forum Manipur gi general secretary ke Ronel Sandra na khuyek pidna thokpa sirola man haidi sirola duna makha tara dun hai adumaina mapan gi artist sing yawba madi mapan suba nungin kumai 2023 Manipuri music video festival gi yenglaga music video album shooting tawbada di atingba si komthokani henesu sirola duna su makha tari makha satharak poina to papaw mana Takhel Panthoibi Bazar Imphal East District you legalization tawbki mayokta wakat mi pham pangthokre Hokibu September kun English ngani ga kun ngani thu Manipur lenga ki cabinet mi phama mana Manipur gi mapam khara dagi yu sungba yuon bigi leramba athingba lakthokiba ware badu handokadabani haiduna collisions against drug and alcohols kadamadi lamdam asigi tuan imalup singna satharakpa democratic oiba khongjang singi saruka moina ngasi ayuk pung 13 makhai taba matamda Takhel gi Panthoibi Bazar gi Singtam Community Hall Takhel Imphal East wakat mi phama du pangthokibani Wakat mi pamadu All Manipur Women Social Reformation and Development Samas Nupi Samas Takhel Sakwat Khongthang Nupi Lup amasum kadaga punna kusamna duna pangthokpani Wakat mi pamadu saruk yakhibi Lehaurungba Bimola Senior Maira Paibi Takhel Sakwat Khongthang Nupi Lupna Phongdokhibada Hawkiba sahidagi you legalization tawgani hairibo wapamasi aikoi thamoi sokna nuaitba phawi aikoi Takhel hairibo lamda masidadi Maira Paibi singna Yam kana hona zaduna akanba thingba thamna yamna nauriba nupa ngang kya yudu ngawdu sikhiba imung kya yam yaukre maramaduna yam kana athingba thamna thakpa saba adum lepa leitena hengalakpa lepte duna aikhoi thamo yam sukna nuaiti masina maramoiduna lepa leitena warep lawminare aikhoi shira phaw you legalize tawba sumya yabang amloi maramduna you legalize tawba haibisi aikhoi nupi singbu loina siro haibagi sammanai maramaduna you legalize tawbi mayoktaga aikhoi khongjang kya lepa leitena sangsinkhini saruk yakhiba miyamaduna Manipur you legalization tawbi yaroi cabinet ki warep handu amasum you dagi Manipur gi miyam kallu haibina sum kholaw sing law khenesu pawsna makhatana phongdorakli amaramdana Manipur gi lup kyana awaba phongdoknarakli UPF Assam gi Kasar Lakhipur len laikai da leba oza yumnam Ram Kumar khangawdana maki mayum nangrang nungalamdai da laikidaba ngasi numit jungba matungi pung 12 makhai taba matamna kaisam thong Namul Mapan da leba UPF Manipur gi head office ta UPF ki president Nongthombam Rupasandrana mayai tangba lawduna UPF Nipko Kada Mapi Council Ampha Amkil Nupi Samas Tamisingmi Isal Thawbal Ima Upako Nimples Niels Anul gi thaumisingna minute ani tumina leptun laikhidrab ozagi mapamda ikai kumna botki thauramasida UPF ki advisor L Zadumanina asumna hakibada oza asin hinglingi matamda Assam Manipur Amsu Central Committee gi matam sang advisor werami Manipur lon gi issue da jail da matam kya laikhirami Manipur gi Pan Manipur Youth League ki thabak ta su sen songlami Kasar Native People's Convention gi active members weramki ILP ki matamna mapan Manipur thokliba thawdok sing lawmi sing gi hak amadi lawphum kananbagi matangna Lakhipur constituency gi thawdok huwa thok amadi Manipur khunai bu mangna phana bu honaramba oza sin laikidaba haibasi Kasar Manipur gi mangjabata natana Manipur aikhoi gi mangjabni haiba wapum thambag loinana oza sin leiram lenda ingna sikna leiba oirasanu loinana imung manung amadi sagai sing gi awabada su lup singna sarug yari hene su phongdorakli hene su pawusna makatarakli Loisilak poina kangli paki maira investigate to papawmana LLI gi ising moirang side amasum kumbi phaw yohanbiu association sai kuntra rom function tawduna asibugum lairuraba lautak lip irrigations LLI project asi minister N Beren asabu thawdang lauduna honabadagi ngasi function tawbu yaduna labukti ising thaba hore adubu LLI gi ising asi kumbi amadi moirang phaw nakna yobu ngamdriba si yohanbinaba si minister gi atubu miyeng sangbi haina lautak lip irrigation farmers development association phongdorakli association asi gi president and sanazawuna pauksi ista phongdorakpagi matunginadi
LLI project Imphal low levels canal gi sing asi kuntragi matungda Chief Minister N Berena asabu thaudang loduna hona biraduna ising piba horakpa si aduki matik thaganingai ni haidi adob Imphal canal na tana moirang site su moirang low level canal digi kumbi phawbi ising phangan biu madu oirabadi maike sungi lawmi sing amadi praja miyam na khamtheng na haraugani haidi Association sigi president sina makhata na phungdorpagi matung inadi haujuk oiriba lautak lip irrigation si mai pang thapak tawb ngamgadoribra amadi ngamloidoribra haibatu nainaba mathau tare project asigi mapung phaba thaudang lawriba engineer singna tawning thabak tawbadigi project asig mapung phana salaiba ngamloidabagi phibamda leire soide masigi khudam haibabu LLI project ki mari lenaba thabak pakhana ba thika pibadigi hauna soide mapunsida amukta thikadar oina thabak sudriba shakti amadi sanga leiraba miyoi ngaktada thika pidun thikadar oina thabak suanbigi thabak sathare haibigi singnaba leire soide tendang na suma thamjaram gi duga hausku ina di myam paw suma tang se lusinjarage sum myam puna no update ngaminasi